खंगदेको आई मदु मदाइदा लेते हाइबिदे हाइनी हंदक मतंगसे ननीगी वासे सागैसिना लुमना लौदौरी आइगी पर्सनल लाइफ ता नोइना सुग्यामना अवत पासाबिरिसिबु कैगिनो हाय खुमुदो थोक्तौरिनि हे नंग लैसाबी अरिबिदगी नंगने हेना तांगी खंगब्रा हाइमा वारी दौरिङैदा इसिंदो सौरे चा लोनिन तौरिदो नपासु वाकिंग हलानी चादो खरा हवनसिको सिसे तोंबिदु तल्लदुना चाखुमदगी थोखी इसिंग असौबदुदा मुने येंगदुना ले ब्रोंग ब्रोंग सौरबा चा लोनबा सस्पेंदुदा यावरिबा इसिंगदुदगी कारक्लिबा मनिलदुदा येंगी मनिल ओनख्रबा इसिंगदुना अहांगबा मालंगदा तिंदुना मांखिबगुम मासु मफमदुदगी मांगनिंगबा फावी माबु खंगलोइदबा मफम अमदा पुक्लाउना फाउदोरपा पामी खालिबा हाइदुनी चेतनबा याबा वादी ओइरमदे अदुबु ममाना हाइरमलिबा वादु ताबदा थमोइदा मकालांबा अमदि फावी थौंगंबगा लोइनरिङै मतमददि अदु खाकना मंगोंदा केयर लौबिबा खंबनबगी मतौ अमतसु उतखिदे अदुबु ngасidi ममिना उइ वाहाइना ओइनसु मनादा ताइ कुशन खोंबा मागी मतौ मागी वंगांग संगांग खुदिंगमक मंगोंदा एम तौबनी माना अंगांग अइना अहल असिगी वखलसिना अमुक अमुक ब्रेक फाहले स्पीड ब्रेकर अमा लेबगुम सुम वखल खनबा हौरपदा कदाइदनोमा इपन पनबदौना वखलदि अमुकसु नुंगाइ अमुकसु वाइ नुंगाइरि मरमना माबु खंजबा मी ले वारी मरमना मखोइगी मने इबेथोइगी मवोंग मतौ नोमितसिमगी अयुक सलाइदो ऑफिस ता थबक चिल्ली कादगी मनुंगदा नुपुरसु वीक्सगी मनुंगदा मागी प्रोजेक्ट सी पेपर वर्क अयाम्बा लोइरेदुना थबकता ओंथोकनबा ममाय ममित पांगनबगीदमक सीम सारी अदुना अशुकी मतिक थबकी मई हवी चिनख्रबा मरक्तुदा सलाइदगी लेशनागी मरमदा खंगनिंगबा पुंबा तबना तबना वरी सानरगा लोइना खंगदोख्रे नुपुरना लेशनागी असेंगबा खंगलबा नुपुरना गेम अमा साननबा प्लान तौख्रे मोबाइल के अनौबा सिम कार्ड अमा लो मागी इंस्टा अकाउंट दुदा फेक अकाउंट अमा पाई मेसेज अमा थाजिले नंगना सलाइबु नंगिने खंजरिदो ओइररोय मागिदी अयमै चौचौना लेरे लेशना नमाइदु कदाइदा पानगे थबक चिनख्रबा एगी नुपादुदा हंजिन हंजिन डिस्टर्ब तौरिदुबो मतुंग मनाउ नंग सलाइगे हेक ओनसिनरबा अइबु फते हाइगनो इंस्टादा मागी फेक अकाउंट दुदगी मेसेज अमा थाजिनखिबदा ने हेक ताइ मागी मसादो असुकी मते मसादा अपेनबा फावी थीना चैथोखिबसिमु खंग्यांग यांगबदौना तौई सोमदना लेशनादो मागी आईजी अकाउंट दो सर्फ तौरिङै प्रोफाइल थमदबा अकाउंट अमना फॉलो तौरकपगी अमदि मेसेज लाकपगी नोटिफिकेशन पाइसिले फॉलो तौरकलिदुगी अकाउंट दुना पर्पल डिजी हाइना ओइरमी सेम अकाउंट सिना थारकपा मेसेज तो माना हांगदोक्तुना पारुई मेसेज तो पाबदा खोइदौदो मथोंग खंग्रे साउनिंगबना सक्यामना उशित थवइदना इरा इसिबु कनानोने खंगनिंख्रेदा अदुबु आई तुमिन लेरु अइना खंगबा फावबदी सलाइदी स्टिल कनामतगा मिंगल तौद्रि मागी मतम मतमगी इन्फॉर्मेशन पुंबा एंगोंदा अपडेट ले अदुगा कदाइदगी पर्पल डिजिनो पर्पलगा लोइन चाइनी ngасidi मचिंदा असावदुना फजबा वाहै अमता थोओ हाइबा याद्रे तुमिन लेसिलदि ओइररोय खन रिप्लाई अमदि पीबा चुम्मे खन रिप्लाई हलकले करंबा लवाइ नुपिनो फेक अकाउंट अम पाइसिलगा फावसारिसिबो नतिक लेरदि फोंग सिंगनरु लाउनि लेशनाना कनाबु सुकीदे नंगना सलाइदगी लापथो हाइरगा एकता लापथोकदबा नते नंगना करी ओइरेदना पर्पल डेजिगी मरुमदा मिक्की थीदौना मिरक मिचन थीगुम हिंगलिबा इबुंग वरी बेमरा याम होरकनो इगोंदा साइबर क्राइम दता आदि नंग फसफम लेरोइदा सिना लास्ट चांस ने आइबु हाइसो हाइरदे अमुखना इगोंदा डिस्टर्ब तौरकलबा नंगी हबोइरोइ खंग सांख्रबा मेसेज तु थाजिनबगा सोमदा नुपुरगी फोनदा मेसेज तु पाइसिले मतम दो ब्रेक मतम ओइबना मोकाचिनो अमथक मफिन्स कदा मागी एपेटाइट पुंबा फोकस तौरंबनी अदुबो मेसेज तु पारुबदगी मागी एपेटाइट का पुंगचाइ चानिंग थकनिंग लंबगा लोइना मांगखि माना उसितना थाखि मते याम उसितना रिप्लाई हलकपदुददि नुपुरदो वांगांग बथोखिद्रे ममित अनिदु ई काना अदुमा खंजिन हंजिन इरकलिबा मेसेज की वाहाइसिंग दु पारि साइबर क्राइम ताकनि हैबा वाहाइसिना मागी थौना पुंबा मयिंग ताहल्ले सोमदना लेशना मेसेज हलकपा ngairi सिन तौरे हैबबुदि खंगी मिनट 10 मुक इनबॉक्स तुदा येंगदना ले मेसेज रिप्लाई हलकप्रा हाइदुना अदुबो हलकट्रबदुददि माना ngamle haibagi matagum pungjaminok amanoi साइबर क्राइम बनबदा तलोइदबा कना लेगी kasi malimsida asi hairaga noi nokpa haidaba noklibani penjabagi khangle fake account paibisi magi wahai amana khuirabani nupodi wakhal thok tresomda asokyam laina mina lakchakibasida thamoida bendabana omchakne mathak makha ole
Amok message reply hallage hairaso fake account sina maram oiraga mabu expose tawrakpada ijat pumba lekha tadawribani. Asingba account tagi amuk tharuri khalo leibak pungjaw thinduna nupagi damak khatnaba amuk tagadra asigi khalubada wai. Ngasidi nupurdo mina lakchakibaduna tawriba mathawduda pukning ichang changdabadawna tawi. Mind adumak divert tawduna lay. Calculation fange lali khangde masado yamna stressful oi. Mitmangda dumak salai budi uri marak marakta lona yengi adubo masada unstable oi wajay. Karigumba chanana leishnana mabu koi kradi asuk phazaba nupasibo magi oiba phangdradi kamdauba. Masigi wakhalna chukiduna kapningba masu phawre. Thamoi haibasi ngangna saknaba wai haibadu chumledana. Fongdok triba nungshiba kauba nangna amukkasu waringai mathaksida amukka hena awawa hapasibo haunaribra. Mitmangda uriba saktamsi aigini haiba ngamjade. Kansinduna thambasu ngamde magi thamoido. Sakudaba layi amana mayaida henjinaba yaroi haibagi matagum khaiduna leiri. Nungshi haiba wahaishibu karamba numit thada haiba ngamdoino. Haibabu ngama abadi layi sisu madom muchakigadabani. Kudawre nupor nasay ngamdabro. Khanghaudana hairakpani salaina khutta ising glass ama pai thau haibagi matagum pi. Kashitawdi work stress am leba male overwork tawbanina se ising glass ma thakchil. Hoi thamoina khoidazaba mahakna ising glass to pirakpa. Tap launa nupurna lobaduda magi khutsa duna salaigi khutsa singduda thenglure. Adumna thengluba sokluba matamda nupur pathaba ngamlamde. Unprecedented oiba matangni adubu fongdoktana thamba nungsibaduna mangonda signal ama pire. Hai horo haibana nangi kanaba oigani. Fonglo fongdoklo omchaknaba thamoigi maisasi madom ingthakini. Thamoina marol lolakle wakhalna mathi fonglare mabu kupsen sinaduna leikre. Ising glass to sum pairambadagi thangatuna thai. Matte lipstick ki color duna glass mapanduda kokloidaba machu ama sanghaure. Glass to desk to the thame. Salaide somda magi laptop to da karino makkana yengle. Magi project ka mari lenaba tabulation amagi. Michi duna mahaki amuksu yengdabasa kirup yengi nupur. Stress lerambado khara hanthakibado na fawi. Magi desk to da ge hogalaklaga washroom changle. Maramdi suklay leitana. Sink to the ishing to thado e aduga wall the thetliba mirror to the yenglaga nokli penjabagi. Aduga kadai dagi thaunano manglubadagi khangan hanjile. Hojik sumatam leri. Khuding makai tackle doni. Leishnabu yamna salagi punsidagi lapna intokini. Ngamingam di yengbatai. Andaki matangsi. Saturday evening. Celebration machama Leishnagi birthday party. Mangjaw nana party tawgadava venue do text tawkrabani. Hotel Imphal by the Classic Gay lawn da party do pangthoklani haibagi. Gays ayamba luin laknare numidang wairamgi pung mga makai khara hele. Gays masing surasu maraktuda salaingan ba khaktang ngari watli babo. Cake kakki hairasu kadaino salai yaudana kakpa pamlamde somdadi mamaga Mapaganadi cake to ka o haiduna impulsive oire. Leishnado magi birthday ni haiduna professional makeup artist fau negladuna makeover tawbani. Adubo pana fajarambani salai ngaibada. Mana fana kiraso maithongda nungaibagi mami tagadabado hena maksilame. Makeup na wakhal nungaitabado cancel tawba ngamlamde. Magi matawduda Leishnagi mamanabi Gracie sukoksai. Leishna cake sika asida. Mi singsi wari minangbo. Kayam kuina sum entertain tawduna thamkini. Angang mayam amasu yauri. Cake si sungak leradi mahilang thokken harni. Ay malak trafawadi cake si kakira. Nangi mong sidi bema mi pumna maksirani. Sigira changira salai lak trafawdi ay cake kakira. Pi labani hey bema. Ngamoy ay mayaw radi ngamoy ba. Asam nangang naringay salai na call dawai. Call do way. Hello, Leishna. Nang saurano. Ay planning department yam urgent oiba meeting amada ngasaidagi nanthokpa ngamdadana leir. Ay nangi party yawba ngamloidori. Adubu office boy amada aigi side tagi yamna Christian oiba gift ama thakibani. Madu accept tawbiyo. Aduga apology amana nangi birthday yawba ngamdabagi aibu ngakbiyo. Salai, nang laaroidro. Ay yamna dilak ningbani. Somda aigi phibam sina yadre. Oh,
ꯑꯩꯈꯣꯏꯗꯤ ꯃꯤꯔꯦꯝꯅꯤꯅ ꯂꯥꯛꯅꯤꯡꯉꯝꯃꯔꯣꯏ ꯌꯥꯔꯦ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯂꯩꯁꯅ ꯁꯂꯥꯏꯁꯨ ꯐꯣꯟꯗꯨ ꯀꯛꯊꯠꯈꯤꯕꯗꯨꯗ ꯋꯥꯏ ꯁꯪꯉꯦ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯆꯤꯜꯂꯕ ꯁ꯭ꯀꯦꯗꯨꯜꯁꯤꯗꯒꯤ ꯈꯣꯡꯐꯩ ꯑꯃ ꯅꯥꯟꯊꯣꯛꯅꯤꯡꯗꯦ ꯃꯔꯝꯗꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠꯅꯤ ꯍꯦꯚꯤ ꯄ꯭ꯔꯥꯏꯁ ꯄꯦꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯃꯍꯥꯛ ꯇꯧꯅꯤꯡꯗꯦ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯑꯃꯒꯤꯗꯃꯛ ꯃꯤꯇꯤꯡ ꯁ꯭ꯀꯦꯞ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯥꯡꯖꯩ ꯑꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯂꯩꯁꯅꯥꯅ ꯁꯥꯎꯕ ꯁꯥꯎꯗꯕ ꯋꯥꯔꯧꯕ ꯋꯥꯔꯧꯗꯕ It's up to her haina mangonda madugi mangonda thoina kanaba leite khalli Taurido Leishnadu kapningba masu faure Salaina yamna laithokpa response pirakpaduda kapningi o khongna maso adubo miya maraktuda mahakam dawna kapningi haiduna kapluni imong manungi pressure duna hojikti cake do kakta yadadana kakle Salai yaudraso adubo yamna fulfill oiba birthday party amadi oidre mana khanjarubadugi ona tainabada Loina tayo narakpaduda. Somdana, Salaido, numidang pung nipan ga khare helakpa adwaidani. Planning department tagi meeting loiduna Thoudam maningi settudana nopur phamli ngasidi punna makhoi ani gari amada. Gari do tongna Salai. Ngasigi nangi presentation do yam phase. Yam thoroughly explain do. Koithoktrasu pinpoint. Nangi sasaru kyawinida. Aina nangi mating pangkhibadi khasiktani. Yamna ka hena mating pangbasu ngamde adubu nangi mating machaduna aina ngasidi sigi presentation sida mai pakpa ngamlibani kudos to your suggestion thank you most welcome ado salai asigi road side sida kham coffee mamam ta thakise kok se khar ingnaba hoine Gari du Thoudam badagi mapa ama yeng phibam chaba ama yeng laga khami Gari du dagi ani du kumthai lambi gi nakanda kham laga leiriba van du da changsele kanagi evening snacks chowmin momo noodles loina fangi coffee du pai ani du thakpa horakle thakna ani do aidi coffee se yam lumna lawe sala coffee shop amana aidi mood se boost awe coffee leram travadi aiso leram mase magic makala mane haibe coffee say aishuni yam pami ado apart from coffee kai di pami haibadi nangi like samadi dislike aina pamba haibabu game sanaba pool cup ado nangi di aigi di window shopping to ado salai aini yam khanging bam lei kuino khangning isina lana di khanu ko nangi status haidi nangse engage la natraga still single la I de single ni hojiki oina de I relationship da late hoi hayngwai tung da lerak pe hojiki oina de I gi career da still focus story career na tana atopai hen ba wakhal ma khan ba I ngamtri yam bhai career de importance pi basi ado chalasira I thabam leiri kaidi ani do car da ka khatle makhoi thongkan phawba nopurbo drop torum laga salai de mayum yauna ba thokre Ngasidi nahan kay wakhal nungaibagi changdagi ngasina ihen boy na tawi. Magi kagi dressing mirror do da yengli. Ahinupurni. Ngasidi ayam nungay. Nungaibagi reason so anini. Ahan bada ayna meeting silhalaga Leishnagi birthday party attend tawhandaba. Second dana salaigi marital status khangbagi. Hojikti ayna Leishnabu irailaina maithiba pibangam lagani. Salai kana ki shoy bear ai khakta gi oini asi hairaga sitha nokche mingsel da tariba masagi mami bu yenglaga tampashna do night duty tari program conduct tawri studio dugi manong microphone du pai Akashvani Imphal hojik Makhataba Thoudam paring sandok jari ngasidi numidangi matam sida lokhatjari Manipuri film isai ahan bada lokhatjari ba film asit awan thada pi thadoi ahum asumna sei hori ikai bana nungpan oledo isai sibu saklibana hamom sadananda takhilamba mandakini amadi sisi seiring bana romi maitai seirang bana sorry senjam asumne hek haibaga recording engineer duna isai du thari Isai amagi mathangda isai ama
mathang sum tharakpana numidangi pung 10 makhai tasilakle aduna film isegi program do loishili madu hek loibaga mahak station dagi yum younaba haiduna gari do thaurakli leptana thauduna lakpana mayum phawadi yaure sangoida magi gari do thauzilamlaga mayumda praprap changi magi mapaga maniga numidang athengbadu da launarami thongjin kanchen phamduda mapaga maniga launabadu kari maramgino haiduna manadu thangatuna tari yambong aigi maingo ngakta bayar mi machado pharasu phatrasu college lecture ni nangna sugyamna aigi janingo gi matangda khut thingjinduna adhikara sugyamna sari basi karigino aina adhikar sabagi wafam na chadi aigi maingak piu aidi waloi thoknarure mama mapa oi bai khoi gi wa mata sutadana nangna waloi thoknarure harisibu chanaba yaba warane yambong khito biranuda nahan waidi ikhut chawa ma thira ukaina habi ki badaine hojikna puda pusila aga mai lirga karigi chenbiri chenpham thokte inam sisu yambungsu tamphashna gi damak matam amada di yam wakhidai aingonda natro takthok taksin tobi khibadubo madudi tanafam thoi haiduna tanakibani ne magi khalaga magi thongamba haibra kaino adugi haktakta nachanu pina wakhalina nakibado magi wakhalina do naba phanaba haiduna aingonda phabanu pamta taru haiduna inam sina chinna thokna haikibani yambungsu mangai aduga hojiktana aina yamna asin arang haibiyoina uhanbase ai sathina nungaite ai fibam matamgi matungina phiripsu hongadabani ne ai gi wadine yambungsu nupani haidokiba wa amadi ngakpham to ina ibe thoi ai se pharasu phatrasu nabungni ko ibung oibaduna ne ai gi mai ngak pir ona haijarisi mitop oiradi asugyamna sungangnarama phariyambo nacan hanjakraki cheyo sigi manungda yambungna phirip amadi lobiro ibunga chatnaba tawrasi machanupadu da yengi chatlasi hawgalo haibagi mogongni sumangi makharom thangbada khamliba kardu thaudoklaga chatki yamna fingna mane thoklakpado thengna ningdraduna tamphashna do yena khagi amambaduda ngahakti lotle mane gi kardu hek thaudokibaga karimta khangdaba saraga imung changlakle mapaga mamagadi living room duda suktoklaga phambadu ui machanupi changlakpa ubada sakfamdo khara hanjillaga karim tawdaba saduna hangai nang halabro pabung di jahale haibagi gari makhol ga takhidrene halakta ngari babo imana nga thongambani tongana jaruko hoima mama amadi mapaga nga kwari sanaramlaga magi ka da tumen changki chak chaningbaga phaude ngasidi wakhal yam nungaite mafiga hongda khai tumen phamlaga le mani tasingna mahak angaubi ama haibado oike thongamba kainaba matamda yamna wana khangi malemda leiriba awaba pumba magi oiraboida maningki tomba machet chaba machet numit kaya tha kaya chahi kaya yamna wana lenki kaina maisaduna punsi amabu tangoi tana chakhinaba hotnakhidaba natte adubu magi family amadi friend circle singna mabu support tobikhiba mabu matam pumbada senakhibana tapna mahag kobab toba ngamlakhibani adubu ngasi khanghaudana manena magi haukiba punsigi tangkaki wari machet ama paktuna nganglambasi tabada nungaitaba haibadubo amuk toiba loiri warore ngasidi manigi wahaisida karigidi waroroi masu khangkhibani ukhibani mana wana lenkhiba ngasina pumnamaktu kauthokduna karimnaba wanga khangdaba natte matamduda mane ibe thoishu magi damak yamna wabiki adubo waribadugi artha ngasidi thoktabadawna tawi Pambangnay ngasidi tamphashna wakhal mayam se khanjilubada yengki ba maikai amada adumak mitfam hongdana yengduna le yenglibado magi faklang da thetliba painting amadane oil canvas da tariba saktam duda yeng mududa magi mityeng pumba haithari icha how kudoroge kishitawdeda aduga faklang da yegliba painting sida adumune yengidu kaigino Thaidoklaga khumnaba hotnare yayoibagi wahangi paukhumdo taseng na mahak khankiba wakhal amada lupsenkiduna painting sida tainarure khali masada fauri banungai tabado khanghaningdraduna painting sigi manungda artist na kari message piningliba haiduna khupna wakhal dorambane adoija kunumta haige hayuna nangna haige harido haidoi wase ai isasu kamai haidono khangdre daije yayoiba Kari hairibano nangirude. Haiso hainingba,
kamaina haidoi su khangdaba hairisibo yam luba wani angang nabu aruba wa haiba mamuk leirabo exam da su question aruba araiba haina leibadona ngasi ji mafam da haidoi wa se so lureba angang na yam philosophical leibba wa yam ngangana adum simple oina haina ba hotnaune matang sida simple du yada bai ne mi ai su khangtre nang na haidradi ai su kumpham ma khangar aduna kona nang na haiba ngamni na haiba matam do aduda oina hairo phagi oi kai boi hairakpani tamphashna na manaw nupagi matawduda magi nungaitaba pungba hundoklamlaga ngai hakti yayoibagi matawduna mabu potha hanbadawna tawi yayoibadu tuminna wa makha amata taramda kadudagi mapal thoki magi matawduda tamphashna do ingangakna yaine masingangside wa mahawdo amaga tumina haibai try duna chatkrisibu angakpa natraba tamphashna khangninglubasu phaurude haining manumita dum haijarasanu khali oirambasu yai tenet singi oiba wa masida kogyam thadaruba yade haiduna khali machigi rumdagi hek thoklakpaga magi mamanaba shonuda call dawi hello shono yaiba ikem da haiba ngamdreda khoicheda adu nang try di dorbo try budi dori adu bo aigi try di wesori dustbin da ado ai noi chi si da salai ram ko hening bani hoini adu ni ne na khalise